Chahi billion taranithoi dasmik taruk suraba anoba galaxy structure ama Loktak ki mingda discover tawkre. Loktak pat mutkhrabasu Sundrangi taibangda mutnaidana lehounaba Loktak ki maming lobani haina galaxy asi puthokiba astrophysicist Dr. Ronaldo Laishramna phongdorakli. Astrophysicist Dr. Ronaldo Laishram ki discovery adu The Astrophysical Journal Letters koba malemna sakhangnaraba journal asida publish tawrakre. Mahagna discover taukiba achoba proto cluster adu Manipur gi Loktak patagi maming lauduna Loktak proto cluster haina maming tholi. Proto cluster haibasi galaxy cluster gi angan bus stage adubuni masi astronomer singna city of galaxies haragasu khangnei researcher singna thengnarakpagi matungina system asida galaxy marina question-duna ungsinnaraga leiri. Cluster adugi masak adu Loktak pata tauduna leiriba phumdi singa masak manai hairi. Anoba galaxy asi discover tokiba siga mari leinana ngasi Manipur Press Club ke Thangjing Hall da pangthokiba paugi mifam amada National Astronomical Observatory of Japan gi researcher amasu oiriba astrophysicist Dr. Ronaldo Laishram na hai structure asi Loktak pat ki maming lauduna tholiba si mahaki poknafam Manipura ikai khumnabu utpoina thonkibani. Loktak pat haibasi Manipur gi identity ga yamna naknaba mari leinai system asi Loktak pat ki ming lauduna thonba sina Manipur amasung universe ka mari ama sagatpa ngamlei. Universe ki matangda khanarakpada Loktak haiba ming asi adumak chithaba yadana ninduna lehauragani hainasu mahakna makatana phongdokhi. Galaxies na asigi structure hai tare structure of galaxies na mana asigi result answer asigi research ki matungina koi da tag le di marandi hana khangam dawa even universe na early universe ta magi surrounding environment ko environment ha ga kudam ne city koi da city city da haur pa ngang ga countryside da haur village da la pa ngang khenai na my properties magi way of living style similarly galaxy da so magi surrounding I get interaction to over like galaxy ga matanta le jab galaxy ga my properties khenai aduna asigi early universe hana khangam daba sagama tawba khangam daba se hoigi answer sina hoigi research in answer pi de khangba ngam ha this is a very uniqueness of this work aduna asine Loktak proto cluster gi asi matang doi de ji hoigi Loktak proto cluster se when recognized our papers when paper published over matamda it goes through like more than 1 month and rigorous review to weba hana like really the hashing do adugi everything lower matung the astronomical journal letter and letters discovery journal letter US America world na is recognized or like available or public data. Panbayabadi Dr. Ronaldo Laishram Thoba District ki Khangabok-tagini mahak Tohoku University dagi master's degree amasung PhD loisilaba matungda Tokyo gi nausta join torakibani mahaki research aduna galaxy sing form torakpa amade evolve torakpagi matangda akanaba mityeng thamlei mahakna malem gi oina phongba astronomy publication kayadasu mateng pangkiba laikre mahakna chahi nauringai dagi hauna astronomy da thawai yawba hauraki. Dr. Ronaldo Laishram na chahi taranipan surakpada preliminary asteroid discover tawkiba adugi damak matam adugi president Dr. APJ Abdul Kalam na facilitate tawkrabani masiga loinana mahak Manipur Astronomical Society ki founding coordinator ni amade OVE du amasung Mitsna Foundation yauna mentorship platform kayadasu takpi tambiri.